Ngasaina hangbadana kangsoi thongi haiba. Sidana nga thongba. Kaigino mana engonda oidaba ngangise. Kaidorage da. Kaidorage haraga. Hey, Chidolo. Hey, nagarano. Ha. Nagarano. Hajige, hey. Hey, hajige. Hajige. Mayam ngangni si summa mene. Wini sumailo ni si kem kure. Ha. Hey. Chahi ama muktangai. Nang yung pala pa panti ba? Panjare. Nupi aniga icha ahunga leijare. Adudi mana subi na. Ay nahinglingai da ne. Nang na yumsida nang nakhato ba yaroi. Sagigi mai su yeng da ba. Nasatu yeng de. Nupi angang lai ba nang na. Pakhang sadana nang na tawning ba taw ba yabro. Nang naibu matam punamakta nangi khongthang de yengsil haiduna engonda saukibada. Yengnaba magumna lokibado. Ngasi thoiba thongdokje thokdnabagi damaktani. Adugane matam punamakta nangni yengnabani na khaliba igi thamoisina dine. Na angbuti thamoisina nuksibane na. Ai lan khreda. Ai bum tangak piyo. Kari gilan ba? Sila. Kari gilan ba? Nasabu yokbang amna sige haba wasapadi ngamba. Ai na purakani habadi kibrana. Kari no thabana haija. Numit mangani hospital da nadana leibabu nang no mata laaga yare ke ye. Nang di yumda ka jaw leidiba. Ha. Na puro ibn hospital da nadana leiraga nang ni yumda nuai na leithoi mine. Homi gi phipi da yada dana ne. Thabak to khar kan suraba. Adugini. Adu na tabak khar su lei. Hey, mi nga le thamba mumni ne. Ngakhtang le sal lo ro ge ke dor ge. Hakchang khar nungai rabo. Inau gi nung te ne am ba ili sidi. Emti kalon. Ne am da loi ta khoi tuini. Ngasi thawai ga hakchang khainaram dai mi kupsidane. Nangi na phomdagi ai posga ma khakta dini jogi. Nang masimata di pinabiram. Haudok singna ay buwahane ning singduna kau ngamdrawa. Haudok singna ay buwahane